Leingak Sembagi Haraoba Phongdokpa Amasung Wasak Louba Chatlingei Da Jiribam Tumgadoure. Leingak na Jiribam da matik chaba that first thajinduna akanba maong ngak shelhanbiyu haina Poirei Leimarol Meira Paibi Manipur Amasung All Manipur Women Voluntary Association AMAWOVA na Leingak ki mityeng chingshillakli. Kuyathongda leiba Poirei Leimarol Meira Paibi apunba Manipur ki office ta pangthokpa paugi mifam amada Louba asigi President Sorokhaibam Mem Chana hai Mikhal Mai Pakle haiduna anoba Leingak Sembagi Haraunaduna Leiringei Da Jiribam di Tangui Ongadoure. State Leingak na center gi yakai yengduna leibagi mahutta Manipur kandaba yadi haiba wakalon aduna mang tharaga thauna leina thabak tawbiyu. Nakalamaromda Khongjom Sapamda Mahiroi Nupi Macha ama miyathina hatokpi kiba thawong adu Poirei Leimarol Meira Paibi apunba Manipur amasung AMAWOVA na akanba maongda condemn tawi haina sumhangna makatana phongdokhi. Ako'y muhata mama oy bisu jajun khara kumno chanabiba Manipur sarkar su mathau tawba India government na sijanhandaba ako'y ju nupadi Manipur iramda kanda yade haibase hayan jadingi asdaida ako'y na karibu hena haidoino somna moina vote ki langa kada ada wasak laune na harau chatlingei da jaga tuma aba matamda ako'y charbu tume mafam tume mama kaya su ware hojina moina wasak lauringei da jiri tumagi yabagi filomda jikloi chagjanagare ako'y changjari bapona khut thabe yade thangani adegi mina tharakani tharakado chikaran thari nuai bche ako'y haibong khangdre sarkarna masigi matik chaba sarkarna mityeng changbiyu. Paugi mifam aduda saruyaki All Manipur Women Voluntary Association ki President Y Kunjarani na hai maram chadana social media da video natraga photo hektamak upload tobagi hainabi asi thadoksi hauji Manipur thengnariba lana se nomadi soidana Jiribam district yaurakani haibasi khanglabani masida Leingak na matam chana cheksin thorang lokad hodabagi maram karino thenglabasu thengna irang asi makata na chauthorактанaba Leingak na matik jabas that first thajinduna Jiribam da thogliba irang asi lakshinnaba khonabiyu haina mahang na makataki. Nisa sabana angang halapa masi ako'y amna thamoy sokna nuai jade aduna masigi matang sida Leingak na lokphopam thopa thabaksing lakhotlaga maran lebasing serakpiyu aduga puwari gi tangka kayada ako'y nupi singjina khunai sibu kandana laini aduna nupi singjibu asmaina he hatokpi base thamoy sokna nuai jade aduga ako'y na ngasi social media chokhatlabani haidana ako'y loinamak phone paire chokhatpa leipak singi asoba afaba adudi tamdare phattaba mayam ama tamma kanda ngasi aina upload tawra kan saisi sida society asida khunai sida duki matik soan gani masi ako'y khunai sida chatna de haiba khangdaba makai masagi thagatli base nupi oiro nupa oiro matungda tawbiganu thagatpiganu ako'y khunai sida sokpa yaba thabak tawbiganu ako'y nuhaijade lup anigi side tagi Haijari.